आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी तोंगान तोंगान वाफमदा बिरोधीना स्लोगान लाउदुना चरांगनबदगी ngasi Lok Sabha amasung Rajya Sabha animaki mifam nungthil pung ani phaw yaithoki numit yungbada ahanba mifam yaithokluraga amuk mifam makha chathabada Lok Sabha da birodhi member singna Operation Sindur amasung Bihar gi Special Intensive Revision yauna atai wapong kaya khananaba dabi tawduna slogan kaya lauki makoina dabi taksinduna sabha mayada slogan lauraga changsilaki sabhabati oina phamliba BJP gi Jagat Ambika Paulna Birodi MP Singda Sabagi Mipam Chataba Yahanaba appeal Torabachu Birodi MP Singna Karimata Tabi Kide Parliamentary Affairs ki Rajya Mantri Arjun Ram Meghawal Nachu Birodi Singda Mipam Ningthina Chatanaba Haijaki Tungda Sabagi Mipam Nungthil Pung Ani Phawa Yaithoki Rajya Sabha da tongan tongan ba wafam da birodina yaningdaba utpadagi charangna thoki numit yungbada ahanba oina mifam yaithokluraba tungda birodi singna Bihar gi electoral roll special intensive revision adu khananaba amu hana dabi tawki charangna ba maraktuda sabha gi chair BJP gi MP Ghanashyam Tiwari na Uparashtrapati Jagdip Dhankar pham thadokibagi Gृह Mantralaya gi notification sabha da khanganki tungda mifam nungthil pung ani phaw yaithoki Lok Sabha ki birodhi Luchingba Rahul Gandhi yauna birodhi ki MP singna ngasi sangsad ki Makar Dwar wakat khongjang changchinkre makoina Bihar Election Commission na Special Intensive Review chathariba adubu yaningdaba phongki placard paiduna amasung slogan kaya lauduna review adu tawbagi maram amasung madu aina yabra haibadu sengdoknaba dabi tawki Special Intensive Review adu handoknaba chu makoina dabi tawki wakat khongjang aduda Congress SP RJD, TMC, amasung DMK yauna tongan ba dol singi birodi MP singna saruk yaki. Prasar Bharati ki CEO amasung Asia Pacific Institute for Broadcasting Development General Conference ki President Gaurav Dwivedi na hairi. Tungda tangai phatana changlakadaba machak sing phanganba ngamnaba Prasar Bharati na newsroom singda AI driven solution puraknaba mangjil thana hotnari. Cambodia gi Siem Reap ta pangthokpa kunsoba Asia Media Summit lising ani kunmanga gi hokdokpagi mipamda Shri Dwivedi na wafam asi phongdokhibani mak hai artificial intelligence khongjel yang chawkatlakpaga loinana e-paw amasung broadcasting gi udyog ki masak nauna semdokle Uparashtrapati Jagatip Dhankar na ngarang masagi hakchel gi phibamna maram oidna pham thadokhiba aduda Pradhan Mantri Narendra Modi na Shri Dhankar bo hakchang nungaina nade yektana leibu oisunu hairi social media da thagat pawarol amada Shri Modi na hai Shri Dhankar na Bharat ki Uparashtrapati oiba yauna tongan ba pham paiduna leibak asibu seba tongnabagi tanja kyamrum phangki Nagaland da nong kana subadagi raijadagi mapam kyada chingning khaiba masung leinang chentharakpagi thokdok kaya thokle Kohima da pak sanna leinang chentharakpadagi phesama amasung kisama kikwema samnaba lambi da chauna amang ata thokle amasung lambi phaunaba yadre lambi asi June tha da kisama manakta National Highway 2 pulap namthakibadagi light motor vehicle singi temporary bypass oina siznaduna lakpani Kohima ga Manipur ga samnaba National Highway 2 asi machet kardi samjinba loire Tripura sarkar na rajyada aina yadaba mongda leiriba maru ena Rohingya amasung Bangladesh machasing masak khangdoktana maramda tindokhinaba task force ama semle Tripura ki Mukhy Mantri Manik Shah na hairi jila thaki task force singna ain kaina changsilakpa miyoi sing masak khangdokani amasung makha taba thabak lokhatkani task force sing asina mirebak machasing masak khangdoktana makhoi karama matamda Tripura da changlakpano haibadusu thidokani mamang sahida Bangladesh da irang thokhiba matung natraga handakta Tripura da kana changlakpage haibadusu task force sing asina thijingani Leibak sin thongna chathariba financial inclusion gi khongjang asigi makhada Orissa gi gram panchayat lising taruk chamapan makhuda mari makonsinaba kendra gi Department of Financial Services na warep lawre Bhubaneswar da pamuising da wangang da UCO Bank ki Chief General Manager amasung Orissa gi State Level Bankers Committee gi Convener Gautam Patra na hai khongjang asi raijadu da thabok to onthokpada public sector banker pumnamak private banking regional rural banking amasung mangjil thaba district manager kunthra na yengchili pauloi jare